Nini suba oina petrol gi mamal liter da paisa kun mathoi diesel na paisa kun hanthare. Ngasi nini suba numit oina petrol gi mamal da liter amada paisa kun mathoi aduga diesel na liter amada paisa kun hanthakre. Masi February gi angan basaruk tagi international oil price ta khwaiti gi tana hantharak padagi ni. Istena salaiba fuel retailer singi price notification amada daily da petrol gi mamal si liter amada paisa kun mathoi aduga diesel na liter amada paisa kun hanthare haiki. Ngarang dagi thau gi mamal hanthar ki basina maram oiraga hauzik daily da petrol gi liter amada lupa maudra ga paisa humdra nipan masi hanadi liter amada lupa maudra ga paisa maudra mapan piramani aduga diesel gi mamal na national liter amada lupa marphuma thoi ga paisa tara pire masi hanadi liter amada lupa marphuma thoi ga paisa kunthra piramani yumsa kese numita thau gi mamal si petrol liter amada paisa tara nipan aduga diesel na paisa tara teret hanthaki bani thaugi mamal si leba asigi mafam khudimakta hanthakre amasung magi taxation gi matungina mamaldi amaga manade masina sahi ama hianba sida Anirak-suba oina thaugi mamal hantharakpani mamang sahi gi March tara tarukta ikon konbo oina thaugi mamal si hanthakibani mamang sahi gi March thada excise duty da government na hengat khibadagi thaugi mamal si petrol liter amada lupa kunma thoiga paisa yangkhaini pan aduga diesel na liter amada lupa tarama pan ga paisa tarani pan hengat ki mamang thada thaugi mamal hengat pagi sang asi mafam kharadadi lupa chama hengat khibaduna record oiki हाइरिबा रीजन सिंग अदुदी राजस्थान महाराष्ट्र अमसुंग मध्य प्रदेश नि अदुबु वेस्ट बेंगल असम तमिलनाडु अमसुंग केरला याउना स्टेट मंगा गे इलेक्शन गी मतम लाउथोखिबा फेब्रुवारी गी अरोइबा सेवल दगिदी थौगी ममल सि लेंगदना लेरकी मुंबई द पेट्रोल गी ममल सि ngasi लिटर अमदा लुपा मौद्रा तरेट के पैसा तारा तरेट ता हंथखरे मसि हानदी लुपा मौद्रा तरेट के पैसा निफु पिरमबी अदुगा डीजल ना लुपा मरफुनिपान के पैसा निफुनि थोय पिरमबदगी लुपा मरफुनिपान के पैसा कुंदा हंथखरे अतोप पावमना United States ta warning to boina North Korea na ballistic missile sing launch tawkhre nuclear program na maram oiduna sanction kya mayok nariba North Korea na United States ki mafam da pressure piba amasung Joe Biden gi anoba administration da warning to boina ballistic missile kya launch tawkhre hairi North Korea na ballistic missile launch tawriba sina Japan amasung akoiba lamdam da ingthaba amasung safety da kihanbagi masak oiri North Korea na tawriba si US amasung South Korea ga punna tanaduna yengsingani haina Japan gi Prime Minister Yoshihide Suga na phongdoki South Korea gi Joint Chief of Staff na phongdoki ba matungina missile singdu makhoi gi nongpok samudra mapan gi area gi ayuki pung 3:3 tagi pung 3:15 phawgi manung da kapkhibani Missile singdu kilometer humpu wangna paikhatlaba matungda kilometer chamri ga yangkhai phawba sana kapki amasung Sea of Japan da tasin ki hairi US ki Indo-Pacific Command ki spokesperson Captain Mike Kapka na phongdokhiba matungina missile sing launch tawkhiba du US military na khangi amasung ally singa tana duna phiba masi kupna yengsili haina phongdoki maming matha haidaba atopa US ki official amana aten range ki strategic ballistic missile ani kapki haina phongdoki mahaki wafam si South Korean military na haiba wafam ga manari ballistic missile sing launch tawbuki paulak ibasi haukiba thang junimita su North Korea na makhoi gi nongsup samudrada aten range ki missile sing kap khraba matungdani maduna cruise missile ni haina thajari atopa pawmana Russian authority na phajilaga thamleba Navalny gi haksang gi phibam yamna sokchilakli Poison attack tawudagi koma da su taruraba penal camp amada phajilaga thamliba Russian President Vladimir Putin gi number 1 yekna bani hairiba opposition figure Alexei Navalny hokiba matam kharasida haksang gi phibam yamna soksin khre haina mahaki chief of staff Leonid Volkov na phongdokre hokiba numit kharani da Navalny si yamna kanna makhwang nari mahaksi makhong ama sithaduna satpa sungamdre masada anaba kya leiraba phawbuda hojik phawbuda mangonda pijariba si hidakuli ani khaktamak ngairi haina Volkov na thadorkiba warol amada haiki Navalny gi haksang angako phangna sokchilakli ba si kham thengna nungnang ba pokningai oi Russian sarkar gi critic asi yamna khudung thiningai oiba angauba mihatpa Vladimir Putin gi lanai gi bandi oiri Pokroda leiba colony da Navalny bu otpa sida thawai mangba natraga haksang sokpa matamda Putin na madugi daita pugadabani haina Volkov na haiki atopa pawmana Rape ki case hengalakpadagi April 3 NCW gi chief Rajasthan da satkadori Desert State Rajasthan da police station hospital DCP office phawba yauna rape ki case hengalakpadagi National Commission for Women chairperson Rekha Sharma lakliba tang 3 Rajasthan da satkani mahaki khongchat manungda Ashok Gehlot government ta hana hangkhraba wahang kya gi paukhumpi na ba taksin gadori nupi singi mayukta sa tharpa crime gi case hengalakpagi matangda Delhi da nupi singi delegation amada wangang laduna Sharma hai Rajasthan da hojik wariba phibam asida nupi sing nungnang ba pokningai oire aina state government asida ai serol kya thaduna masigi matangda haijaba laikhre adubu paukhum amata lakte ai lakliba April 3 ta Rajasthan da lakani amadi state government dagi hiramasigi matangda hangkhibo hangsingi paukhum pirakna ba taksin gani haina mahakna ngasi phongdokre
स्टेट असिदा लेरिबा कांग्रेस गवर्नमेंट मतौ करमना क्राइम सिंग असि लाक्सिनबा होनरिबगे हाइबसी पेनिंगाई ओइदे हाइना शर्मना हाइकी हौखिबा सही हेलब फावबदा स्टेट वुमेन कमीशन दा मरुओइबा अपॉइंटमेंट अमत तौदे हाइना महांगना हाइकी ngarang MP Dia Kumarina atop nupi lusing basingga loinana Delhi satuna Rekha Sharma amasung National Human Rights Commission gi senior member Justice PC Pantaga unaki amasung state asida rape case ki sang hengel aliba sigi matangda khudakta cognizant launaba appeal tauki Dia Kumarina Rajasthan da hujik wariba phibam asigi matangda Rekha Sharma da paudam ki loinana hujik police station singda phawba nupi singakpi senbiba ngamdabagi phibam amada lakle haiki Official source ki matungina khwaidagi nungaitaba thodoksingi manungda kota da sahi tara manga da ngai ribi nupi macha ama phattaba mi kuntha henbana February 15 dagi March 3 phawba Jalawar da nupi obigi ijat khongauna khiba asini March 5 da rape victim ama mai thadok piki aduga March 3 ta nupi ama kota da gang rape tauki March 3 ta ASI amana Alwar district ta leiba police station amada wakat pa lakpi nupi ama rape tawbiki haibagi wathok thoki March 13 Nagaon district school oja amada rape tawna bahona khibagi thodok leiki yamna nungaitaba thodo amada March 13 da Jaipur da DCP office manungda nupi ama rape tawna bahona khiba aduga mathang numita ICU da mingchanduna leribi nupi amabu hospital amada nursing staff na rape tawbiki Dia Kumari gi team aduda Alka Gurjar Jaskaur Mina Anita Bagel Alka Mundra amasung Anita Gurjar su yauki